Indian Constitution ki provision amagi makhada Manipur da census Tougani Hairibashi Hwjik state asigi Oiriba Phibam asigi yenglagadi Matang-Matam Khara Chadri haina sugnu asigi MLA K Ranjit na phongdukre ngasi sugnu assembly constituency ki manung da laiba Kaksin Khunau municipal council ki ward number 9 Umathel da laiba ima Thumkhong Lairembi Harau Sanglengi Nauna Saba Community Hall Haunabi Matung Inamiyam the Kusinakre. MLA Local Area Development Fund Dagi Lupa Lag Humfuma Pandrom Chang Nasaba Community Hall Sangabagi Thoram Aduda MLA K Ranjit Kundrakpam ACG MLA K TH Lokeshwar Veteran Politician ex MLA O Joina Sarukia K Sugnugi MLA K Ranjit na Haikibada SIR na census Taurakpada Tarakadaba Kudung Tiba Dasa Singh Kanbangamde Haibasi Chief Minister da advice Oiriba Lairik Laisu Hairaba Singna Kangadabani Kumja English Singaniga Ama da Congress Lenga ki matam da pangthokiba census aduda asoiba kaya ama leikiba adu amuk hanna semdo kadabani achumba tawbiyu English Singaniga taramathoi census tawbadi lairi matam aduda thengnaraga lakhi maduda yarak tabadagi madugi mayokta matam dugi Congress Lenga na Supreme Court ta fawba case thengnakhi Congress na aranba census yadi haibasi Manipur gi miyam na khangbiyu Hwjik state asida census tawba haibasi Indian Constitution na piba provision oirabasu matang sade matam chade masigi maram Churachandpur gi maitai leikai Hwjik lampak onkhre mafam aduda leiramba yum loina temkhaikhre census tawba chatpada yum amata leiramlaroi more amadi kangpok pisu Maitai Singi Yum Amata Leiram Laroi Asigumba Chairak Asida Yumkok Thiba Matamda Leiram Drabanina census Tuna Maram Oiduna Moreda Kangpokpida Amadi Churachandpurda Maitai Leitre Leiba Yararoi Haibaga Chap Managadoribani Haike. Constitution of the Manipuri census Congress is very clear. Constitution of the but the right time. SIR census की तारकरों को दोषा से कम नमन दे से कांग्रेस की साइड की MLA रंजित से सोहाई संविधान की भारत की कॉन्स्टिट्यूशन की हर वसु मसे तब था हम दिया है खुशी मणिपुर ने लिबा न्यू खरगी तरह का भारत सरकार ने मनी दले पगा कानून को तो लोगों ने समझा नहीं हुआ तो हुआ लाइव में तो बहुत सीधा कम्युनिटी की वो कलर सेंसर करने से भी मिलते छुट्टी के नाम पर लिबा संगला में याद रखना नहीं रहा लेकिन वो यूं कई में हम तांगो लंबा कौन ठोक रहा यूं मशीन थी तो यूं ले रहे हैं तो हम तांगो लोगा सिमों में तम चादरी मशीन ये ठोक तो नहीं है ना होम डिपार्टमेंट का हाई लेवल है उसे मशीन कलाई में खबर में गवर्नमेंट से तो वो तो नहीं है उसे समझ गया